ngasi ay phong hiba tuan tuan Manipuri si phong singdigi maru ebi I pausing khongatcharaga Manipur top channel gi meke digi myam da thamjage ahanbada miyoy lising ahumlom khundaba karang da di positive oiba ama phawba leitri fair price shop ama hangdok piduna tangai phadaba potlam sing phangalo Manipur yauna leba asida COVID-19 gi ani suba wave laktuna laikai da positive oiba miyoy yawraktraba matam sida miyoy lising ahum khara hena khundaba Bisnupur district ki karang ithatadi ngasi phaw miyoy amata positive oiba su yaudri positive oiduna siba su leitri adumana ma COVID-19 gi laisat asi lakshinana Manipur lengana curfew thamjinba amasung makal makha kya gi athingwa thamkhiba maramna karang ithat ki miyamna su awaba saithengde adumak phangli dukan sing thong lona khiba wholesale dukan singda pot leiba satkidabana maram oiraduna numit khudingi tangai phadana sangba potlam sairam sing ithat masa asida phangba ngamde awaba si ko honanabagi damak tangai phadana laingakna fair price shop amatang hangdok piba pami haina panthoibi khoyol standard association gi president ningthaujam Ranjit Kumar na pausi sida phongdorakhi makhoina makhatana haiki COVID-19 gi ani suba wave ki miyamna yamna khudong sanadraba matamasida karang da pung kun ga mari subna mathau tawgadaba primary health center asi award pana pik thankhre doctor amasum nursing numidang yadek nanaba sakhiba quarter lusin bidabana ayuk nungthil numidang sa mana sapsana mathau tawba ngamdre COVID-19 gi tamthiraba matamasida athu okai gi oina sijinanaba oxygen cylinder khara thambinaba mari lenaba authority da miyeng sanghaningi masigi sumathata primary health center ama oibigi laigidaba khusu khulai sing laite haukiba sahida khusu khulai wat pana maram oiraduna miron minupi ama mafam sida angang unaba ngamdabadagi atopa khudong sagadaba hospital punanaba honabada motor boat mathakta angang unabagi thaudok laikhrabani masida sinatana nonglai nungsit tawba matamda hospital yawba ngamdabagi tongan ma thaudok kya su laikre award apasing si minister en beren amadi mari lenabi health department na miyeng sangbi duna karangi miyambu khuya tusina hingba ngamhanbina ba appeal su tawrakhi haina pausna mek singna pali biren biramasum sursanda disqualified oina laikhigani haukiba kumja english ngani kunda Manipur legislative assembly gi speaker gi tribunal na MLA ahum disqualified tawkhibagi order adu sana hanbidana ba High Court of Manipur tharakiba MLA ahum gi wakat adu court asina reject tawkhre nahan makai reserve tawduna thamlakwa judgment adu ngasi lakthoklaba tungda lamlai AC gi MLA oiramba Khetrimayum Biren kumbi AC gi MLA oiramba Sansam Bir amasung Kaksing AC gi MLA oiramba Y Surchandra adumak makhatana disqualified oina leirigani kumza English ngani ga kungi June taragani pana Manipur legislative assembly gi speaker gi tribunal na makhoi ahum yauna atopa MLA kharaga loinana disqualified tawkibani speaker gi order adugi mayokta Khetri Berena speaker assembly gi secretary amasum petitioner oikiba Okram Henry gi mathakta court wakalakhi Y Surchandra speaker assembly gi secretary amasum petitioner oikiba MLA DD Thaisi gi mathakta amasum Sansam Bir speaker assembly gi secretary amasum mahaki disqualified tawbiyu hain speaker gi tribunal da wakalakhiba MLA Khumaksam Joykishan gi mathakta petitioner oidun speaker gi order adubu singnarakibani court ki order asina makhatana hai haukiba kumja English ngani ga taraga tereta pangthokiba Manipur legislative assembly gi mikalda Indian National Congress ki merep oina mai pak laba matung petitioner ahum yauna atopa MLA kharaga party thadoktuna ruling party oiriba BJP da yakshin kibani loinana party asigi thabak thoram singda saruk yabagi pausing media da phongnarakpaga mari leinana constitution gi tarasuba schedules ki makhada Manipur legislative assembly gi tribunal na makhoi ahum disqualified tawkibani Manipur High Court sa tharakiba petition sing asigi aroiba hearing da case record khudam sangdam amadi order sing kupna yengki respondent singi makai digi petitioner singna sidiba maral sing khudam sing puthokhi loinana petitioner singna satakhiba thawong aduga mari leinana speaker gi tribunal na pikhiba order adu kanglon chumba amasum 10 schedule gi makhada Manipur legislative assembly gi speaker na loba order bu judiciary na ikai khumnabago loinana petition sing adu reject tawkibani amadi Khetrimayum Biren Yengkhom Surchandra amasum Sansam Bir adumak makhatana disqualified oina leigani hari High Court ki division bench ki judgment asi phangla batungda makhoi ahum ge manungda amaga pauksi asiga telephone wari sanabada makhoi gi achumba wayel
ꯐꯪꯅꯅꯕꯒꯤꯗꯃꯛ ꯀꯦꯁ ꯑꯁꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯃꯈꯥ ꯇꯥꯅ ꯊꯦꯡꯅꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯔꯤ ꯑꯇꯦꯟꯕ ꯄꯥꯎ ꯈꯔ ꯀꯔꯅꯖꯤꯠ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄꯤꯈ꯭ꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯗ ꯆꯦꯟꯅꯕꯗꯒꯤ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕ ꯃꯇꯝ ꯁꯥꯡꯅ ꯂꯣꯠꯂꯨꯔꯕ ꯇꯨꯡꯗ ꯗꯤꯜꯂꯤꯗꯒꯤ ꯐꯔꯛꯈꯤꯕ ꯀꯪꯉꯨꯖꯝ ꯀꯔꯅꯖꯤꯠ ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯀꯪꯉꯨꯖꯝ ꯏꯕꯣꯇꯣꯝꯕꯤ ꯉꯁꯤ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜ ꯏꯁꯀꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯇꯨꯡꯗ ꯅꯨꯃꯤꯠ 8ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄꯤꯈ꯭ꯔꯦ ꯃꯥ ꯀꯨꯝꯖꯥ ꯏꯪ 2013ꯇ ꯄꯣꯔꯣꯝꯄꯥꯠ PSꯅ ꯂꯧꯈꯠꯈꯤꯕ FIR ꯅꯝꯕꯔ 25/1/2016 ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯀꯣꯔꯠ ꯑꯁꯤꯗ ꯄꯨꯊꯣꯛꯄꯅꯤꯁꯨ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯒ꯭ꯔꯣ ꯃꯅꯤꯄꯨꯔꯒꯤ ꯐꯥꯎꯟꯗꯔ ꯖꯦꯜ ꯌꯧꯈ꯭ꯔꯦ ꯃꯤꯌꯥꯝꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯄꯣꯟꯖꯤ ꯁ꯭ꯀꯤꯝ ꯆꯂꯥꯏꯗꯨꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯦꯜ ꯈꯨꯝꯒꯠꯂꯝꯃꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯄꯨꯂꯤꯁꯅ ꯐꯒꯠꯈꯤꯕ ꯒ꯭ꯔꯣ ꯃꯅꯤꯄꯨꯔꯒꯤ ꯐꯥꯎꯟꯗꯔ ꯄꯨꯈ꯭ꯔꯝꯕ ꯃꯥꯏꯀꯦꯜ ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯉꯁꯤ ꯑꯦꯗꯤꯁꯅꯦꯜ ꯁꯦꯁꯟ ꯖꯁ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯀꯣꯔꯠ ꯃꯅꯤꯄꯨꯔꯅ ꯖꯨꯟ 13 ꯐꯥꯎꯕ ꯅꯨꯃꯤꯠ 15ꯅꯤ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄꯤꯈ꯭रे ngasi कोर्टना जुडिशियल कस्टडी रिमांड पीख्रब मियोइसिंग अदुदि मोइरांग पुख्रबम लैकाइदगी ग्रो मणिपुर की फाउंडर पुख्रबम माइकेल सैकुंथ्रा माकी लोइनबी पुख्रबम बबीता सैकुनगनिपान माकी मसनुपी पुख्रबम रेणुका सैकुनगनिपान अमदी कोकैथेल मयाई कोइबिदगी पुख्रबम बिका सैकुनगोमदैनि मखोइ मरिमक ngasi पुलिस कस्टडी रिमांड लोइरब मतुंग कोर्ट पुथोरखिबनि हाइनसु पाउसना मेक्सिंगना पल्ली मणिपुर मियोई 13 लेखिद्रे सत्र के 19 पॉजिटिव ओइख्रे राजमिदी सिटी मसागी सै 19 रोम सुरबी नुपी अमा ब्लैक फंगस ना नाब थेंगनरे मणिपुर हौखिब पुंग 19 मियोई लिसिंग तरुक संवागा 19 टेस्ट तौबद मियोई सत्र का 19 पॉजिटिव ओइदुना स्टेट असिदा पॉजिटिव ओइबगी सांग तपना तपना हंथरकले हाइरिबा मतम असिगी मनुंगदा पॉजिटिव ओइबा मियोई 13 लेखिद्रे अमरोमदा मणिपुर मियोई अनि ब्लैक फंगस ना नाब थेंगनख्रब तुंगदा नॉर्थ AOC दा लेबा राजमिदी सिटी दिसु मसागी सै 19 रोम सुरबी मौनहा अमा ब्लैक फंगस ना नाब थेंगनरे नुपी असि बिष्णुपुर डिस्ट्रिक्ट की मनुंग चनबा नंबोल की मफम अमदगिने मा खौखिबा मे 19 राजमिदी सिटी दा पुखलखलबा मतुंगदा हॉस्पिटल असिगी कोविड वार्ड मिंग चलगा लयेंबा होरखिबने मा की मसादा उथोरकपा लयुंगदगी डॉक्टर सिंगना सिंगनबा फोरकपदगी सैंपल लौदुना ngasi टेस्ट तौबद मतमदा ब्लैक फंगस नाबनी हाइबा खंगमंगम खिबनी सोहाइरि स्टेरसिदा नोंगमदा मियोई लिसिंग अमगी मथक्ता पॉजिटिव ओइदुना लाखिबदा हौखिबा निथोकाबा नुमितगी तपना तपना मसिंग हंथरक्तुना पॉजिटिव ओइबगी सांग असि 11.13 दा लेरे अमसुंग ngरang फावबदा पॉजिटिव ओइबगी सांग असि 13.95 दा लेरमबनी हौमसुंग हौखिबा पुंग 19 मियोई सत्र का 19 पॉजिटिव ओइखिबदुगी मनुंगदा नुपा 383 नुपी 385 पुन्ना सत्र का 19 जनरल पॉपुलेशन दगिनी अदुगा अतोपा अमखकना सेंट्रल आर्म पुलिस फोर्स दगिनी हाइने सुपल्ली अतोपा पावमना मास टेस्टिंग द मियोई सामगा मौद्रागा हमदोई पॉजिटिव ओइबा थेंगरे मणिपुर कोविड-19 लाइसेट असि मपुंग फाना लक्षिननबा लैंगाकना लखलकपा खोंथांग अमदा कोविड-19 हॉटस्पॉट ओइरिबा इम्फाल ईस्ट अमदी इम्फाल वेस्ट डिस्ट्रिक्ट सथरिबा मास टेस्टिंग दा पुन मियोई सामगा मौद्रागा हमदोई पॉजिटिव ओइरंबा थेंगनरे हाइदि इम्फाल ईस्ट की ओइना पुन मियोई सत्रट के 83 टेस्ट तौबदा मियोई 13 पॉजिटिव ओइखि पॉजिटिव ओइखरबा मियोई 13 अदो स्टेट कला एकाडमी दा मियोई सामगा 34 टेस्ट तौबदा मियोई 13 बामोन कामपुर मियोई मौद्रागा निपान टेस्ट तौबदा मियोई अहोम कोंगपाल मियोई हुम्फु टेस्ट तौबदा मियोई मरी कोंगपाल मियोई हुम्फुगा मपन टेस्ट तौबदा मियोई अनि माताई कम्युनिटी हॉल मियोई मार्फुगा निपान टेस्ट तौबदा मियोई 12 नोंग्रेन मियोई मौद्रागा निपान टेस्ट तौबदा मियोई 13 यास्कुल मियोई 85 टेस्ट तौबदा मियोई 12 थोंजू मियोई मार्फुगा 3 टेस्ट तौबदा मियोई निपान PHC येंगंग पोकपी मियोई 19 टेस्ट तौबदा मियोई 5 यावरी लोनेना PHC सहुमुंग मियोई अनि टेस्ट तौबदा मखोई अनिमक नेगेटिव ओइखि हाइना पाउसिना सुपल्ली अतोपा पाउ मनमो नब्सागी कार्ड पाइबा खक्तदा सेंग फंगने डायरेक्टर हानदगी हौना नेशनल फूड सिक्योरिटी एक्ट नब्सागी मखारा रेशन कार्ड पीबा मियोई खक्तदा हौजिक पीथरंगलिबा प्रधानमंत्री गरीब कल्याण अन्न योजना PMGKAY गी सिंगसी फंगदबनी हाइना CAFNPD मणिपुर की डायरेक्टर रंजन युमनामना थादोरकपा सिरोल अमना हाइरकली खंगलकली अमसुम सिरोल असिना मखाताना हाइ हौजिक लैबा असिदा थेंगनरिबा कोविड-19 की लाइसेट असिदा मियामना थेंगनरिबा अवाबासिंग अदु खरमखै
कोहननब सेंट्रल गवर्नमेंट प्रधान मंत्री गरीब कल्याण अन्न योजना PMGKAY कौब अनौब स्कीम अमा हौदोक्तुना मियामदा लेमना सेंग फंगलिब असिगी मतांगदा फूड एंड पब्लिक सप्लाई FPS की एजेंट अमदी मियामगी मरक्तगी इतत्तना खतना सैनब थोक्लिबसी यामना लेबक थिबनी मसिदा मियामना नापसामदी PMGKAY हाइरिब स्कीम अनि असिगी मतांगना कुपना खंगबिबा मथौ ताई नापसा हाइरिब स्कीम असि स्टेट असिदा हौखिब सही इंग्लिश सिंगनि तरा तरुक्तगी हौना रेशन कार्ड पाइब मियोइसिंग खुदोंचाब फंगंदुना लाक्लिब स्कीम अमनि लोइनना PMGKAY हाइरिब स्कीम असिदी हंदक्ता लेबा असिदा थेंगनरिब कोविड के लाइसेट मनुंगदा लाइरब मियामना थेंगनरिब सैथेंगसिंग असि खरदा ओइरबसु कोहननब हौदोखिब स्कीम अमनि हाइनसु पाउसना मखाताना पल्ली अमरोमदना आमजु COVID-19 रिलीफ फंड मतेंग पांगबियु COVID-19 लाइना लाइसेट की सैथेंग नंगलब पाउमीसिंग खरदंग ओइरबसु मतेंग पांगब ngamnaba hangdokliba amju COVID-19 relief fund angamba mateng pangbiu haina all Manipur working journalist union amju na mateng nirakli hiramasi matangna amju gi acting president as Bokuljau mitaina khuyek biduna thadorakpa sirol amana hai amju COVID-19 relief fund asigi bank account ama Imphal Urban Cooperative Bank Pauna Bazar da hangdoksari masigi account number na 041700497201 aduga IFC code na UTIBOSIUCBI ni amasum amju COVID-19 relief fund gi account number sida miyamna paumisingbu nungsibiduna angamba mateng pangbiyu hana amju COVID-19 relief fund da mateng pangbirakhiba senphamna awaba taraba paumisingda tengbangbugi potlamsing pibigi thabaksu sathari COVID-19 laina laisar ki saitheng phanglaba paumisingda mateng pangmangamlibasi paumisingbu nungsibiduna amju COVID-19 relief fund da sel gi tingbang pibirakpadagini Serolasina makhatana hai ngasisu amju COVID-19 relief fund Impact Media and Communication Limited na lupa lising tara Social Welfare gi Deputy Secretary na lupa lising tara Singjamai makha toma lerektagi Potsangbam Santos na lupa lising mga Kwakaithel lagi Santibala Akoy Jam na lupa lising ani amasum Social Activist Sapam Kanglipal na lupa lising ani gi mateng pangbirakhi Lamdam asida fong ni pa paukse si fong singi mingda sel gi mateng pangbirak pa amadi editor sing paumising lanai miyoi sing amasum paukse singi maikei digi su angamba sel gi mateng leptana pangbirak pada amju na apen ba phungdoksari hainasu pausina makhatana phungdorakli atopa mana covid ki laisat manung asida pokning wakhal phathana leibi yamna mathoktai Dr. Lenin leba asida COVID-19 ki pandemic kan mayuk naringai saira asida aikoina ka hena mi painaduna amadi wakhal khanjinduna leibigi mahutta pokning wakhal phatana thamduna wakhal nungaina amadi haksang phana leinaba honagadabani haina RIMS ki Department of Psychiatric Head Dr. R.K. Lenina phongdokre wafam asingasi Fit India Campaign Committee amadi Fit India Club Manipur University na puna khusamnaduna pangthokpa national webinar amada wangang laduna phungdokhibani state management during pandemic haibi hiramasida wangang laduna Dr. Lenin hai ngasi gi anoba malem asidi pukning wakhal langtakna batana thallaba khunai amani asiguma matam asida pandemic ama amuk laksin basina miyamda amuk ki hena akan ba sething pirare asiguma matam asida miyamna hanadagi hena pukning wakhal phathana leiba amasangi aikhoi miyoi bigi haksang da pukning wakhal gi anaba leire haibisi isana khangbana wana thui adoinamak wakhal gi anaba leire haibigi khangmangamba layong kharadi adamak thui kariguma maram amada hekta thunna sawba BP wangkhatpa arumbe hengatpa natragana hanthaba toina arum haubuna singbusing asi pukning wakhal gi leina nabagi khudam singni sohairi mauna makhatana hai pukning haksang pena nokthokpa haiba sisu wakhal leina ngakthoknabagi yamna aphaba pambayamani masida sunatana sang naina haksang sajal tawbusu yamna mak mathok tai haidi COVID-19 amadi pandemic asigi matangna wangang laduna Dr. Lenin na makhatana hai pandemic asi lakpadagi pukning wakhal naba migi sang wang khalakli haibisiti punamangna khangnarbu waphamni masigi sumatakta layeng pham khudong sadaba amadi ana layeng sangsingda satuna layeng ma kinawegi phibam ama lairibasina hena wahali adumanama online gi khuthangda layeng naba pambai kaya lokhalakliba asina mateng kharada oirabasu pangli hairi
ngasi webinar aduda Manipur University gi Students Welfare gi Din Laisram Vishwanath Sharmana Moderator MU gi Statistics Department gi Assistant Professor Dr. Salam Santikumar na co-moderator amadi Fit India Club MU gi convener Laisram Santos na chingmasak naiba miyoi kya na saru yakhi hai na spali yamna lebak thiba to papaw mana COVID ke anaba ama sikhibaga mari lainana Dr. Fukre Assam gi Hozai district COVID na naraba miyoi ama laikhidabaga mari lainana khutpu amana Dr. ama tamthina Fukre thaudo asigi matangda Indian Medical Association IMA na Union Home Minister Amit Shah wakat ama thaduna COVID-19 gi laichat asibu thawai kubak ta haptuna thengnari health workers singbo senana loma semina madi doctor adubu phuki bamiyoi singi mathakta action lakhatpina na bahaijakre pausina Assam COVID-19 da thengnari ba doctor amabu miyoi kharana phu saikibagi thaudo adu minung si khangdaba madi ka henma thawong amani haina phongdok laduna doctor amadi health worker singbu asoi angam thokondana ba lo ama sembiduna COVID-19 gi lanthing asi mai pakan biu haina India Medical Association Sebau thaduna Union Home Minister Amit Shah da wakat khibne IMA gi sebau aduna pallibadi leba asigi oina doctor nurse amadi health worker singi mathakta attack sathabagi sang asi hauki sahidagi lepa laitana hengalakli masina tamthiraba laina laisat kya thengnari bi health worker singi puning halakpa yabagi maram amasu ore COVID-19 gi laisat asi thengnaba matamda health worker singsu laisat asigi saitheng phangloi hainingai leite saila asida health workers singna phu saibigi thabak satharak baibasi taraina labu yaroi sayol asigi leba popo numita so Assam gi thaudo aduga mari lainana IMA gi mekedi gi doctor amadi health workers singbo ana layeng sangna thabak subada ayet apan amadi asoi angam thowandana ba senagadabani amadi doctor phubada senabasing phagatuna serak pigadabani haina Assam lengak ta khangan ki balai khrabani nakala maramda Assam gi Hozai district laiba COVID care center amada miyama laikhidabaga mari lainana khutpu amana doctor phukibagi thaudo adu senaba miyoi kunga mari Assam police na fagat pangam khre haidi thaudo sigi matangna police na phongdorapagi matungina Hozai district ki Udali COVID care center da doctor Sayus Kumar Senapati amadi atai staff sing miyoi kharana phu saibada natana center adugi polam kya khoishaunaraba miyoi kharana thugaibagi CCTV footage amada social media da viral loki video aduda miyoi sing adugi manungda thang ten paibasi yauki loinana thaudo aduda doctor ama yauna miyoi ani asu apan nangkhibani laikhidraba miyoi adugi imung manungna phongdorapagi matungina miyoi adu COVID-19 na nabadagi center aduda pukhalakhibani adomenama doctor singna thoksadana laithokpadagi laikhidabani pau sitabara khushaunaraba miyamna thaudo adu chatakibani hainasu agency gi phangwa pau adu na makhata na phongdorakli Tamil Nadu da Miron Minupi Singh COVID na naduna sibe hengalakli Miron Minupi Singh vaccine kapna ba doctor sing na taksinkhre COVID-19 gani super wave da Miron Minupi amasum nauna mama oiragli bi kya shirakpadagi priority oina Miron Minupi Singh vaccine kapna ba gynecologist sing immunization experts sing amasum public health workers sing yauna Tamil Nadu gi doctor sing na taksinkhre Tamil Nadu gi senior doctor sing hauzik central government da priority oina Miron Minupi Singh vaccine kapna bigi ayaba pibina ba haijakre State Public Health Department gi report amana hai hauzik April amasum May da COVID-19 na maram oiduna Tamil Nadu da shikiba Miron Minupi amasum nauna mama oiraglabi nupi masing kun suduna kumza English ngani ga kun gi March December da shikiba masing digi saruk ani hengakre Madurai da laiba private hospital amagi senior gynecologist Dr. Manon Mani Arun hai pandemic ki anisu wave manungda COVID-19 na maram oiduna Miron Minupi Singh siba hengalagli nupi sing asi yamna thuna vaccine kapthokpa mathautai aduna union government asi gumat nupi sing priority oina vaccine kapnaba union government haijanaba laingakna DN Public Health Department appeal tawri Tamil Nadu da Miron baga mari lainaba mahausadagi lairaklaba satnabi kharagi matungina asiguma nupi singna satnabi amasum laison tinson gi thauram kharada yaudaba yadi masina maram oiduna Miron Minupi Singh COVID-19 laurakpa yabagi risk wangi Senai da laiba private hospital amagi gynecologist am oriba Dr. Rajani barrier na hai hauji khwaidagi maru oina tafam thokpadi Miron Minupi Singh vaccine kapthokpa asini hauki basayol masagi sai kunga mapan surabi masa wai sanglatrabi COVID positive oibi Dr. Nupi ama
न्यूमोनिया नारक्तुना सेनाई के हॉस्पिटल अमदा लेखिद्रे स्टेट हेल्थ डिपार्टमेंट अमसुम तमिलनाडु गवर्नमेंट इंडिया गवर्नमेंट मिरोन मिनुपीसिंग खुदक वैक्सीन काप याहननब तक्सिन पामथोई हौजिक नौना ममा ओइरकलिबिसिंग वैक्सीन काप हौरे तोयगुमंगसुंग मिरोन मिनुपीसिंग रिस्क वांगना लई मखोइसु प्रायोरिटी ओइना वैक्सीन कापकदबनी हाइना डॉक्टर बेरियरना मखा ताखी स्टेट तमिलनाडु मिरोन मिनुपीसिंग मरक्त कोविड-19 केस वांखलकलिबिसिगी येंगदुना स्टेट पब्लिक हेल्थ डिपार्टमेंट मिरोन मिनुपीसिंग वैक्सीन कापगी अयाब पिबिनबा यूनियन गवर्नमेंट हाइजरगनी हाइना डिपार्टमेंट असिगी सोर्स खरनसु मखाताना फोंदोरकली हाइनसु पाउसना पल्ली मैम पाउस लुसिनबोइना मैमसु पुनम कोविड-19 सिदगी लामना लेमिनसे हाइना मणिपुर टॉप चैनल की मेकेदगी थमजरी दुगा हौजिक ओइनदि मतांग से लुसिनजरगे पाथोक्सगिब सोखिब लानखिब क्या यारस मैम नागपिगनी अनबु इपाउ लेबगा मैम अपडेट पिजरके हाइना थमजगे एंड थैंक यू।